Thadau kuki gi nomenclature da kuki singna apamba fangnanaba Semjin-Sajinba Puwari kaya educational curriculum da Yaoribasing Semdokpiyu Thadau inpi Manipur TIM na Manipur gi Governor Chief Secretary amasung SCERT gi Commissioner cum Secretary da memorandum ama pisinkhre hairi hiramasigi matang da TIM gi Joint General Secretary Mangau Thadau na Thadurakpa Cherolamana hai Thadau kuki haibasi Yansinnaba wahay amani Puwari gi mityeng da yenglabasu masigi achumba leite loinana Thadau kuki hairibasi political gi damak namfu da sizinarpa wahayni masina Manipur gi Scheduled Tribe ama sakhanglaba amadi masagi Puwari leiba Thadau tribe ki top masak cultural amasung lon gi sakdam da chaungna singnaba ama oiribane haukiba chahi humfutara rom asida kuki singi cultural genocide ke campaign da Thadau asi kuki ni haina namfu da yahonnanaba Honarakpagi mayukta Thadau furupna leplaga lakli kuki singi campaign asina Thadau gi Puwari bu manghananaba honarakpagi mathakta furubasigi top masak singda chamam nabaya thabak kaya matam kuinadagi tawraga lakli maramaduna SCERT gi material yauna Bosem Koshem Manipur University amadi atai institutions sing major Indian language ta Thadau kuki haina sizinari ba wahay asi akanba mawong da yaningde masina tungi mirol da Thadau furup ki saktamasi aranba mawong da unanabagi machak ama oirakani oirakli wa fibam asida Puwari gi achumba liklam expert singi findings amadi article 29 amasung 30 constitutional protection gi matung inna Manipur lengakna textbook curriculum amadi official record singda Thadau haiba wahay asi khaktamak official oina sizin nanaba hotnabiyu haina cherolasina makhatari